Nupa nipa luhongkhre lakh kya louthokhre. Mapalak suboina nupa ama thiringai ruteri dulhal adu police na fakhre. Maharashtra ama natragana ani luhongbadagi hendokladuna amagi mathangda ama nupa nipa luhongkhiba amasung makhoidagi thok tawduna lupa lakh kya louthokhibi luteri dulhal ama police na fakhibaga loinana thamoi sokpa thodok ama Nagpurda thokre. Officers singi matung ina Samira Fatima Kaubi accused aduna mahaki mathangi target adu thirakibada mahak fakhre. Mahak na magi mapan suba sakthap oiba yai haina khanba ama unaringaida mahak pu fakibani. Police na ahanbagi thigatpada accused nupi adu magi mapuroiba sing adu blackman sing tauki amasung makoidagi namduna sen lauthoi haina su khangba ngamkhre. Police na case number register tokibaga loinana investigation ama chathaba hokre. Police ki investigation na Samira Fatima na magi tongan ba mapureba singdagi namduna sel launaba gang amaga loinana thabak toramba thengnakre. Samira hyribi se yamna mahi masing haiba amasung ozagi sinpamda leibani haiba se police ki investigation na khangkhre. Mahakna hokhiba sahi tara manga henbada akhanana maran mathum paiba luhonglaba Muslim community da leiba nupa singna pandam thamduna nupa kaya marum minam khre haina authorities na tingnei haikre. Mahaki mapuroiba singdugi manungdagi amana sale oina amasung bank transfer animaki khuthangda mahakna victim amadagi lupa lakh yankai amasung atopa amadagi na lupa lakh tara manga lokre haike. Mahakna Reserve Bank ki senior officer singdagi su masimak tauke. Samira na mahaki sakthak oigadaba sing adu akhanana amasung sumatna bamagi punsi matangda thamoi sokpa wari sing phongdokladuna matrimonial website sing amasung Facebook natraga WhatsApp call sing sizinaki haina investigator singna makhatana phongdorakle. Angang amaga loinana nupaga khainaraba upai leijadraba amani hairaduna mahakna minungsi amasung thajaba kya utke. Mamangi thodok amada mahak mirole haina minamlaga police na fagadabadagi nathok hauke. Adu moinamak Nagpur gi cha yonba dukan amadagi mahak July 18 da police na fakre haire. IM gi luchingba Muivah haksangi phibam soksilakpadagi ICU da laikatnare. Naga political issue ge warashin puraknaba India government ka matam sangna wari sanaduna lakhiba NSCNIM ge general secretary twjarkani Muivah haksangi phibam ka hena soksilakpadagi hospital pukhatuna laikatnakre. Masagi chahi marfutara mathoi shuraba nagagi luchingba ase Dimapur da leiba Christian Institute of Health Science and Research ke ICU da thamduna laikatnare. Saba tumdaba khong hamthaba amasung ningsa sor honba nungaitaba yauna sahi yamsalakpagi laina kayana maram oiraga ICU da thamliba Muivah gi phibam haujimaki oinadi thoidokna kudong thiningai oide haina hospital gi report amana phongdorakle. Kumja lising amaga chamapan marfutara tareta India government ka ceasefire agreement kuyek pinakraba matungda NSCNIM gi luchingba sina nagagi political solution puraknabagi matangda Center ka karak hana wari sanaduna lakhibani. Kumja lising ani ga tara mangada framework agreement kuyek pinaduna aroiba warashin puraknabagi tanfamda naksilakle hana luchingba asina lauthokpa laikhrabani. Matam sangna nakal anina wari sanaduna laklabaso warashin puraknabagi matangda haujik phawba khumang chawsinba ngamdre. Maduna maram oiraga NSCNIM manungda napak tarakpaga loinana loop ase lingkhatpada maruiba thodang lokhiba Aisoksugi machanupa ikatosu loop asidagi toklaga Myanmar da base toba naga singil lalharup amada yaukhrabani. Haukiba April 19 da ikatosuna NSCNIM gi luchingba singna pakhaliba thabak thoram singda makhatana thajaba leitre haina phongdoklambaga loinana loop asigi naga ranmi kyamarum buduna Myanmar base toba naga singil lalharup ama yaukhribani. Kumja lising ani ga taratarukta Aisaksu laikhidraba matung Muivah ato kilonsar oina maroiba thodang laguna lakhibani haire. US President Donald Trump na Moscow tamna nuclear submarine 2Thajinkhre. Russian Federation gi Security Council gi Deputy Chairman Dmitry Medvedev na khosaunaraba pokhanba yaba wafam phongdorakpadagi US President Donald Trump na Russia tamna nuclear submarine ani thajinaba yathang pikre. Social media da thadorakpa warol amada Trump na hai Russia gi hanagi president oiramba housing na Security Council gi Deputy Chairman na phongdokkeba wafam aduna maram oiraga nuclear submarine thajinaba yathang pikibani. Muivah wahi haibasi yamna lui wangangba soirabadi pamdaba thodok kya tholakpa yai haina su Trump na phongdokke. Donald Trump na India amadi Russia gi economy bu asibaga pangkhak oire haina phongdokkebagi nong hek nganbaga Russia tamna nuclear submarine adi thajinna ba yathang pikibani.
ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯀꯣꯜ ꯋꯥꯔ ꯃꯇꯝꯗꯒꯤ ꯎꯪꯈꯠꯅꯗꯨꯅ ꯂꯥꯛꯂꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫